ꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯪꯒꯅꯔ ꯊꯤꯌꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯏꯔꯨꯡꯈꯨꯜ ꯀꯧꯕ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯠꯇ ꯄꯥꯗꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯤ꯫ ꯈꯨꯜꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯏꯔꯨꯡꯈꯨꯜꯒꯤ ꯅꯤꯡꯊꯧ ꯅꯣꯡꯁꯥꯕꯁꯨ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕ, ꯃꯤꯒꯤ ꯑꯋꯥꯕ ꯌꯥꯝꯅ ꯈꯪꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯅꯤꯡꯊꯧ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯤꯠꯇꯤ ꯈꯔ ꯉꯥꯎꯏ, ꯅꯨꯄꯤ ꯐꯖꯕ ꯑꯃꯠꯇ ꯎꯕ ꯌꯥꯗꯦ, ꯃꯥꯒꯤ ꯇꯥꯂꯣꯏ ꯍꯦꯛꯇꯃꯛ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯤꯡꯊꯧ ꯅꯣꯡꯁꯥꯕꯒꯤ ꯃꯅꯥꯏ ꯑꯁꯥꯟꯕ ꯃꯣꯔꯥꯝꯕ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯦ, "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯈꯨꯔꯨꯝꯖꯔꯤ꯫ ꯀꯔꯤ ꯂꯩꯔꯦ ꯑꯁꯥꯟꯕ? ꯆꯤꯡꯅꯗꯅ ꯍꯥꯏ꯫ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯕꯨ ꯋꯥꯐꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯂꯒꯅꯤ꯫ ꯁꯨꯝꯗꯧꯕꯅꯤ ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯒꯤ ꯂꯧ ꯎꯈꯤꯕ ꯈꯨꯜꯒꯤ ꯈꯨꯟꯖꯥ ꯑꯌꯥꯝꯕꯗꯤ ꯆꯍꯤꯒꯤ ꯁꯣꯏꯗꯅꯕ ꯈꯔꯗ ꯑꯣꯏꯔꯁꯨ ꯐꯧꯕꯣꯠ ꯀꯥꯔꯛꯏ꯫ ꯃꯈꯥ ꯇꯥꯎ꯫ ꯏꯅꯤꯡꯊꯧ, ꯏꯃꯨꯡ ꯑꯃꯈꯛꯇꯤ ꯍꯟꯗꯛꯀ ꯆꯍꯤ 2 ꯁꯨꯔꯛꯂꯤ ꯐꯧꯕꯣꯠ ꯀꯥꯔꯛꯇ꯭ꯔꯤꯕꯁꯤ꯫ ꯑꯗꯨꯗ ꯅꯅꯥꯏ ꯑꯩꯅ ꯁꯅꯥ ꯄꯥꯎ ꯍꯪꯍꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯃꯌꯦꯛ ꯁꯦꯡꯕ ꯄꯥꯎꯗꯝ ꯄꯤꯔꯛꯇꯦ ꯍꯥꯏꯅ ꯇꯥꯛꯆꯩ꯫ ꯅꯤꯡꯊꯧ ꯅꯣꯡꯁꯥꯕ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯈꯨꯝꯃꯤ, "ꯅꯥꯇꯩ ꯐꯅ ꯆꯥꯗꯕ ꯑꯣꯏꯔꯁꯨ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯛꯄꯗꯤ ꯌꯥꯏ, ꯑꯗꯨꯁꯨ ꯅꯠꯇꯕ ꯑꯁꯥꯟꯕ꯫ ꯇꯥꯛꯄꯤꯁꯤ ꯅꯤꯡꯊꯧ, ꯅꯅꯥꯏ ꯌꯥꯊꯪ ꯉꯥꯏꯖꯔꯤ꯫ ꯏꯃꯨꯡꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃ ꯑꯩꯒꯤ ꯅꯥꯛꯇ ꯍꯧꯖꯤꯛꯃꯛ ꯄꯨꯗꯨꯅ ꯂꯥꯛꯎ." "ꯐꯒꯅꯤ, ꯑꯁꯥꯟꯕ ꯅꯅꯥꯏ ꯄꯥꯡꯊꯣꯛꯆꯒꯦ꯫" ꯑꯁꯨꯝꯅ ꯃꯣꯔꯥꯝꯕꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯃꯁꯦꯟ ꯊꯥꯗꯨꯅ ꯐꯧꯕꯣꯠ ꯀꯥꯔꯛꯇꯕ ꯏꯃꯨꯡꯗꯨꯗ ꯊꯥꯗꯨꯅ ꯏꯃꯨꯡꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃ ꯅꯤꯡꯊꯧ ꯃꯅꯥꯏ ꯁꯤꯡꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯣꯔꯥꯝꯕꯅ ꯄꯨꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯅꯤꯡꯊꯧꯅ ꯂꯩꯔꯤꯕ ꯗꯣꯝꯗ ꯄꯨꯁꯤꯟꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯊꯥꯔꯤꯛꯊꯥ ꯃꯃꯥꯏ ꯑꯗꯨ ꯂꯩꯃꯥꯏꯗ ꯅꯣꯟꯊꯈꯤ, ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯗꯨꯅ ꯃꯣꯔꯥꯝꯕꯒꯤ ꯇꯨꯡꯗ ꯂꯦꯞꯂꯒ ꯂꯩ꯫ ꯃꯣꯔꯥꯝꯕ ꯃꯀꯣꯛ ꯅꯣꯟꯗꯨꯅ, "ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯗꯨ ꯅꯅꯥꯏꯅ ꯄꯨꯖꯔꯛꯂꯦ." ꯁꯤ ꯍꯥꯏ ꯃꯣꯔꯥꯝꯕ ꯈꯔ ꯆꯠꯊꯣꯛꯇꯨꯅ ꯂꯦꯞꯈ꯭ꯔꯦ꯫ ꯊꯥꯔꯤꯛꯊꯥ ꯃꯃꯥꯏꯗ ꯅꯣꯟꯊ ꯅꯤꯡꯊꯧꯗ ꯕꯦꯕꯥꯔ ꯎꯠꯂꯤ, ꯑꯗꯨꯒ ꯃꯃꯥꯏꯗꯨ ꯇꯞꯅ ꯅꯣꯟꯈꯠꯂꯛꯇꯨꯅ ꯄꯥꯈꯠꯅ ꯅꯤꯡꯊꯧꯅ ꯀꯔꯤ ꯆꯩꯔꯥꯛ ꯄꯤꯔꯛꯄ ꯈꯟ ꯃꯤꯄꯥꯏꯅ ꯂꯦꯞꯂꯒ ꯂꯩ꯫ ꯃꯃꯤꯠ ꯉꯥꯎꯕ ꯅꯤꯡꯊꯧ ꯅꯣꯡꯁꯥꯕꯗꯤ ꯊꯥꯔꯤꯛꯊꯥꯒꯤ ꯑꯗꯨꯛ ꯅꯤꯡꯊꯤꯕꯤ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ ꯁꯛꯇꯝꯗꯨꯗ ꯁꯨꯝꯍꯠꯈ꯭ꯔꯦ꯫ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗ ꯊꯥꯔꯤꯛꯊꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯌꯦꯡꯂꯕ ꯃꯇꯨꯡ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯅꯨꯄꯤ ꯃꯆꯥ, ꯑꯁꯦꯡꯕ ꯄꯥꯎꯗꯝ ꯀꯔꯤꯅꯣ ꯇꯝꯃꯨ꯫ ꯆꯍꯤ 2 ꯅꯤꯡꯊꯧ ꯍꯣꯏꯒꯤ ꯂꯧ ꯎꯔꯒ ꯐꯧꯕꯣꯠ ꯀꯥꯔꯛꯇ꯭ꯔꯤꯕꯗꯤ?" ꯊꯥꯔꯤꯛꯊꯥ ꯃꯀꯣꯛ ꯅꯣꯟꯅ ꯇꯍꯥ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯝꯃꯤ, "ꯏꯅꯤꯡꯊꯧ, ꯑꯁꯦꯡꯕ ꯂꯣꯏꯅ ꯅꯅꯥꯏ ꯍꯥꯏꯖꯒꯦ꯫ ꯑꯩꯒ ꯏꯄꯥꯒ ꯈꯛ ꯌꯨꯝꯗꯨꯗ ꯂꯩꯖꯕꯅꯤ꯫ ꯏꯄꯥꯗꯣ ꯆꯍꯤ 2 ꯁꯨꯔꯤ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗꯕ꯫ ꯏꯄꯥꯅ ꯅꯍꯥꯟꯗꯨꯅ ꯂꯩꯈꯤꯕꯅ ꯂꯧꯁꯨ ꯎꯕ ꯉꯝꯗꯕꯅꯤ꯫ ꯏꯅꯤꯡꯊꯧ, ꯃꯁꯤꯒꯤꯗꯃꯛ ꯏꯅꯤꯡꯊꯧꯅ ꯇꯣꯜꯂꯕꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ." "ꯐꯔꯦ, ꯑꯩ ꯅꯪꯕꯨ ꯉꯥꯛꯄꯤꯔꯒꯦ꯫ ꯆꯩꯔꯥꯛ ꯑꯃꯠꯇ ꯅꯐꯝꯗ ꯄꯤꯔꯔꯣꯏ꯫ ꯑꯗꯨꯕꯨ ꯅꯪ ꯅꯤꯡꯊꯧ ꯅꯣꯡꯁꯥꯕ ꯑꯩꯒꯤ 3 ꯁꯨꯕꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯒꯗꯕꯅꯤ꯫ ꯋꯥꯐꯝꯁꯤ ꯅꯪꯅ ꯌꯥꯗ꯭ꯔꯒꯅ ꯅꯤꯡꯊꯧ ꯍꯣꯏꯒꯤ ꯀꯣꯅꯨꯡꯗ ꯂꯩꯗꯨꯅ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤ 5ꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯒꯗꯕꯅꯤ꯫ ꯑꯄꯥꯝꯕ ꯈꯜꯂꯨ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ." ꯊꯥꯔꯤꯛꯊꯥ ꯃꯄꯨꯛꯅꯤꯡꯗ ꯇꯨꯃꯤꯟ ꯈꯜꯂꯤ, ꯃꯤꯅꯥꯏ ꯑꯣꯏꯕꯕꯨꯗꯤ 3 ꯁꯨꯕꯤ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯣꯏꯕꯅ ꯐꯩ꯫ ꯊꯥꯔꯤꯛꯊꯥ ꯑꯩꯅꯕꯨ ꯃꯤꯒꯤ ꯃꯤꯅꯥꯏ ꯀꯔꯤ ꯑꯣꯏꯔꯨꯅꯤ? "ꯈꯜꯂꯕ꯭ꯔꯥ? ꯀꯔꯝꯕ ꯈꯜꯂꯦ?" "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯏꯅꯤꯡꯊꯧꯒꯤ 3 ꯁꯨꯕꯤ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯕꯗ ꯏꯁꯥꯅ ꯌꯥꯖꯔꯦ꯫ ꯅꯅꯥꯏꯕꯨ ꯂꯧꯁꯤꯟꯕꯤꯌꯨ ꯏꯅꯤꯡꯊꯧ." ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯗꯒꯤ ꯊꯥꯔꯤꯛꯊꯥ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯅꯤꯡꯊꯧꯒꯤ 3 ꯁꯨꯕꯤ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯗꯨꯅ ꯀꯣꯅꯨꯡꯗ ꯉꯥꯟꯊꯣꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯄꯥꯕꯨꯁꯨ ꯅꯤꯡꯊꯧ ꯅꯣꯡꯁꯥꯕꯅ ꯂꯥꯌꯦꯡꯍꯟꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯐꯈ꯭ꯔꯦ꯫ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯈꯨꯗꯤꯡ ꯊꯥꯔꯤꯛꯊꯥꯒꯤ ꯄꯥꯎꯅ ꯋꯥꯏ ꯆꯥꯏꯔꯦ꯫ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯈꯔꯁꯨ ꯋꯥꯔꯤ ꯇꯧꯏ꯫ ꯊꯥꯔꯤꯛꯊꯥ ꯃꯥꯗꯤ ꯑꯣꯟꯊꯣꯛꯅ ꯂꯥꯏꯕꯛ ꯐꯈ꯭ꯔꯦ꯫ ꯋꯥꯅ ꯍꯧꯔꯛꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯅ ꯀꯣꯅꯨꯡꯗ ꯄꯨꯟꯁꯤ ꯂꯦꯟꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯃꯅ, "ꯑꯗꯨꯅꯤ ꯏꯆꯦꯃ, ꯑꯩꯈꯣꯏ ꯅꯨꯄꯥꯅꯁꯨ ꯅꯍꯥꯟ ꯀꯣꯅꯨꯡ ꯀꯥꯔꯨꯕ ꯍꯜꯂꯛꯄꯗ ꯑꯩꯉꯣꯟꯗ ꯊꯥꯔꯤꯛꯊꯥꯒꯤ ꯄꯥꯎ ꯇꯝꯃꯤ꯫ ꯃꯥꯏ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯏ ꯍꯥꯏ꯫ ꯁꯅꯥꯅ ꯄꯨꯡ ꯌꯣꯝ ꯍꯧꯔꯦ, ꯁꯛꯁꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯐꯖꯍꯧꯔꯦ ꯍꯥꯏꯅꯦ." ꯅꯨꯄꯤ ꯑꯃꯅ, "ꯃꯉꯣꯟꯗ ꯉꯥꯎꯖꯕ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯄꯥꯈꯪꯁꯤꯡꯗꯤ ꯃꯊꯃꯣꯏ ꯁꯣꯏꯗꯅ ꯀꯥꯏꯅꯔꯝꯂꯅꯤ꯫ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯦꯅꯦ." ꯅꯨꯄꯤ ꯑꯃꯅ, "ꯑꯩꯗꯤ ꯑꯋꯥꯡꯒꯤ ꯏꯆꯦ ꯊꯥꯕꯥꯒꯤ ꯃꯆꯥꯅꯨꯄꯥ ꯊꯣꯏꯕꯒꯤ ꯈꯜꯂꯨꯕꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ꯫ ꯃꯥꯅꯗꯤ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯊꯥꯔꯤꯛꯊꯥꯁꯤ." ꯅꯨꯄꯤ ꯑꯃꯅ, "ꯐꯣꯡꯗꯣꯛꯍꯧꯗ꯭ꯔꯗꯤ ꯃꯤꯅ ꯑꯗꯨꯝ ꯍꯥꯟꯈꯤꯕ ꯇꯥꯕꯅꯤ꯫ ꯃꯤ ꯄꯨꯟꯕ ꯌꯥꯗ꯭ꯔꯤ ꯊꯥꯔꯤꯛꯊꯥꯒꯤ ꯋꯥꯔꯤ ꯍꯦꯛꯇ ꯁꯥꯟꯅꯩ꯫ ꯂꯥꯏꯕꯛ ꯐꯩ ꯃꯔꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯂꯤ ꯊꯥꯔꯤꯛꯊꯥꯗꯤ ꯂꯩꯀꯥꯏ ꯈꯨꯜ ꯄꯨꯝꯕ ꯁꯣꯟꯅꯩ."
ꯑꯁꯨꯝꯅ ꯋꯥꯗꯨꯅ ꯆꯔꯥ ꯅꯥꯝꯃꯇ ꯆꯥꯗꯨꯅ ꯍꯤꯡꯂꯛꯄ ꯊꯥꯔꯤꯛꯊꯥ ꯍꯧꯖꯤꯛꯇꯤ ꯃꯀꯣꯛꯇꯒꯤꯅ ꯃꯈꯣꯡ ꯐꯥꯎꯕ ꯁꯅꯥꯅ ꯌꯣꯝꯂꯤ꯫ ꯃꯅꯥꯏ ꯃꯁꯦꯜ ꯀꯌꯥꯅ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯀꯣꯅꯨꯡꯗꯨꯗ ꯄꯨꯟꯁꯤ ꯂꯦꯜꯂꯤ꯫ ꯅꯥꯏꯅꯣꯕꯤ, ꯑꯩꯒꯤ ꯁꯛꯁꯤ ꯀꯝꯗꯧꯕꯒꯦ ꯏꯌꯥ ꯌꯥꯗ꯭ꯔꯕ꯭ꯔꯣ? ꯊꯥꯔꯤꯛꯊꯥꯒꯤ ꯃꯁꯝ ꯁꯦꯝꯂꯝꯕ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯁꯨ ꯅꯣꯛꯃꯤ ꯈꯨꯝꯃꯤ꯫ ꯁꯅꯥꯏꯕꯦꯝꯃꯅ ꯃꯌꯥꯝꯗꯒꯤ ꯏꯍꯦꯟ ꯍꯦꯜꯂꯤꯕꯅꯤ, ꯆꯍꯤꯅꯒ ꯅꯧꯕꯅꯤ, ꯏꯟꯈꯠꯂꯛꯄꯒꯤ ꯐꯖꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯤꯅ ꯂꯩꯇꯦꯡꯂꯕꯗꯤ ꯌꯥꯝꯅ ꯂꯝ ꯌꯧꯕ ꯃꯈꯩ ꯐꯖꯩ ꯁꯅꯥꯏꯕꯦꯝꯃ꯫ ꯑꯁꯦꯡꯕꯔꯣ ꯅꯥꯏꯅꯣꯕꯤ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯑꯁꯦꯡꯕꯅꯤ ꯁꯅꯥꯏꯕꯦꯝꯃ, ꯂꯩꯔꯤꯕ ꯁꯅꯥꯏꯕꯦꯝꯃꯁꯤꯡꯁꯤꯗꯒꯤ ꯁꯅꯥꯏꯕꯦꯝꯃ ꯑꯇꯣꯝꯕꯤꯅꯏꯍꯦꯟ ꯍꯦꯜꯂꯤ꯫ ꯑꯩ ꯅꯠꯇꯦ, ꯏꯕꯦꯝꯃꯕꯨ ꯐꯖꯩ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯦ ꯀꯣꯅꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯈꯨꯗꯤꯡꯃꯛꯅꯁꯨ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯍꯟꯗꯛ ꯅꯧꯅ ꯂꯥꯛꯄꯤ ꯁꯅꯥꯏꯕꯦꯝꯃꯁꯤꯗꯤ ꯃꯌꯥꯝꯗꯒꯤ ꯇꯣꯞ ꯐꯖꯩ ꯍꯥꯏꯗꯅ꯫ ꯅꯥꯏꯅꯣꯕꯤ, ꯅꯪꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯁꯅꯥ ꯄꯨꯛꯅꯤꯡꯁꯦ ꯄꯨꯡꯄꯦꯟ ꯍꯦꯛ ꯄꯦꯜꯂꯤ꯫ ꯁꯤ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡꯁꯦ ꯂꯧꯖꯔꯣ꯫ ꯁꯅꯥ ꯂꯤꯛꯐꯥꯡ ꯑꯃ ꯅꯥꯏꯅꯣꯕꯤꯗꯨꯗ ꯄꯤꯔꯛꯄꯅꯤ꯫ ꯅꯥꯏꯅꯣꯕꯤ ꯑꯗꯨꯁꯨ ꯂꯤꯛꯐꯥꯡ ꯑꯗꯨ ꯂꯧꯁꯤꯟꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯏ꯫ ꯑꯁꯨꯝꯅ ꯊꯥꯒꯠꯂꯒ ꯍꯔꯥꯎꯕꯤ ꯊꯥꯔꯤꯛꯊꯥ ꯃꯥ ꯂꯥꯛꯄꯗꯒꯤ ꯅꯥꯏꯅꯣꯕꯤꯁꯤꯡꯗꯤ ꯃꯇꯣꯟ ꯊꯣꯛꯂꯕꯅꯤ꯫ ꯍꯔꯥꯎꯕꯅ ꯊꯥꯒꯠꯂꯒ ꯁꯅꯥ ꯂꯨꯄꯥ ꯄꯤ ꯈꯪꯕꯒꯤ ꯑꯁꯨꯝꯅ ꯇꯣꯏꯅ ꯊꯥꯔꯤꯛꯊꯥꯕꯨ ꯊꯥꯒꯠꯂꯒ ꯁꯅꯥ ꯂꯨꯄꯥꯅ ꯆꯤꯡꯕ ꯀꯌా ꯂꯧꯊꯣꯛꯂꯤꯕꯅꯤ꯫ ꯃꯔꯛꯁꯤꯗ ꯃꯍꯥꯔꯥꯅꯤ ꯃꯉꯥꯗꯤ ꯃꯈꯣꯏꯗꯣ ꯊꯤꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝꯗꯒꯤ ꯅꯧꯅ ꯂꯥꯛꯄꯤ ꯊꯥꯔꯤꯛꯊꯥꯗꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯈꯤꯕꯁꯤꯗ ꯃꯈꯣꯏꯗꯤ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯂꯦ꯫ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯃꯀꯥ ꯐꯣꯡꯂꯛꯇꯦ ꯍꯥꯏꯔꯨꯕ ꯌꯥꯔꯣꯏ꯫ ꯅꯤꯡꯊꯧꯒꯤ ꯑꯄꯥꯝꯕꯅꯤ, ꯃꯈꯣꯏꯅ ꯌꯦꯠꯂꯨꯕ ꯃꯇꯤꯛ ꯅꯠꯇꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯃꯍꯥꯔꯥꯅꯤ ꯇꯔꯨꯛꯇꯨ ꯄꯨꯟꯅ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔꯗ ꯀꯧꯈꯠꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯑꯣꯏ ꯊꯪꯕꯗ ꯉꯥꯟꯊꯣꯏꯅꯅꯕ ꯂꯩ ꯃꯔꯦꯝꯕꯤ ꯈꯟꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯔꯥꯅꯤ ꯇꯔꯨꯛꯇ ꯄꯥꯎ ꯆꯦꯟꯈꯤꯕꯅꯤ꯫ ꯃꯍꯥꯔꯥꯅꯤꯁꯤꯡꯗꯨ ꯉꯁꯤꯗꯤ ꯃꯀꯦ ꯐꯖꯅ ꯁꯦꯝꯂꯒ ꯃꯆꯨꯝ ꯇꯥꯕ ꯃꯈꯩ ꯀꯦꯗꯨꯅ ꯂꯥꯛꯅꯩ꯫ ꯅꯤꯡꯊꯧꯒꯤ ꯃꯔꯨꯑꯣꯏꯕ ꯃꯟꯇ꯭ꯔꯤꯅꯆꯤꯡꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯂꯤ꯫ ꯃꯍꯥꯔꯥꯅꯤꯁꯤꯡꯗꯨ ꯈ꯭ꯋꯥꯏ ꯑꯍꯟ ꯃꯁꯦꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯛꯃꯤ ꯍꯥꯏ꯫ ꯏꯅꯤꯡꯊꯧꯅ ꯏꯁꯦꯝꯍꯟꯕꯨ ꯁꯣꯏꯗꯅ ꯐꯝꯕꯥꯜ ꯑꯁꯤꯗ ꯐꯝꯅꯕ ꯈꯜꯂꯛꯀꯅꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯗꯤ ꯏꯁꯦꯝꯒꯤ ꯏꯔꯦꯝꯈꯥꯛꯅꯤ꯫ ꯗꯔꯕꯥꯔ ꯑꯁꯤꯗ ꯐꯝꯕꯗ ꯑꯩꯈꯣꯏꯗꯤ ꯃꯇꯤꯛ ꯆꯥꯗꯦ꯫ ꯑꯍꯨꯝꯁꯨꯕꯤ ꯇꯥꯂꯣꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯏꯁꯦꯝꯍꯟ ꯄꯥꯈꯠꯀꯅꯨ, ꯃꯤꯄꯥꯏꯕꯁꯨ ꯊꯥꯗꯣꯛꯂꯨ꯫ ꯏꯁꯦꯝꯍꯟꯅ ꯁꯣꯏꯗꯅ ꯂꯩ ꯃꯔꯦꯝꯕꯤ ꯑꯣꯏꯒꯅꯤꯌꯦ꯫ ꯑꯁꯨꯝꯅ ꯈ꯭ꯋꯥꯏ ꯑꯍꯟ ꯑꯣꯏꯕꯤ ꯃꯁꯦꯝꯍꯟꯗ ꯅꯣꯛꯃꯤ ꯋꯥ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯊꯥꯔꯤꯛꯊꯥꯗꯤ ꯋꯥ ꯉꯥꯡꯂꯛꯇꯦ꯫ ꯂꯩꯔꯤꯕ ꯃꯍꯥꯔꯥꯅꯤꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯇꯦ꯫ ꯅꯥꯄꯜ ꯑꯃꯒ ꯂꯣꯏꯅꯅ ꯅꯣꯛꯃꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯅꯤꯡꯊꯧ ꯅꯣꯡꯁꯥꯕꯗ ꯌꯦꯡꯗꯨꯅ ꯐꯝꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯤꯡꯊꯧꯒꯤ ꯁꯦꯂꯨꯡꯕ ꯑꯗꯨꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯌꯥꯝ ꯇꯥꯅꯕ ꯍꯥꯏꯔꯛꯏ꯫ ꯃꯌꯥꯝꯕꯨ ꯍꯧꯖꯤꯛ ꯏꯅꯤꯡꯊꯧꯒꯤ ꯑꯣꯏꯒꯤ ꯐꯝꯕꯥꯜ ꯑꯁꯤꯗ ꯉꯥꯟꯊꯣꯏꯗꯨꯅ ꯐꯝꯂꯒꯗꯕꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩ ꯃꯔꯦꯝꯕꯤ ꯑꯣꯏꯒꯗꯧꯔꯤꯕꯤꯗꯨꯒꯤ ꯃꯤꯡ ꯂꯥꯎꯊꯣꯛꯆꯔꯛꯂꯒꯦ꯫ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯁꯦꯂꯨꯡꯕ ꯑꯗꯨꯅ ꯋꯥ ꯈꯔ ꯍꯥꯏꯔꯕ ꯃꯇꯨꯡ ꯂꯩ ꯃꯔꯦꯝꯕꯤ ꯑꯣꯏꯒꯗꯧꯔꯤꯕꯤ ꯑꯗꯨꯒꯤ ꯃꯤꯡ ꯂꯥꯎꯊꯣꯔꯛꯂꯤ꯫ ꯃꯤꯡꯗꯨ ꯇꯥꯕꯗ ꯃꯍꯥꯔꯥꯅꯤ ꯃꯉꯥꯗꯨꯗꯤ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡꯁꯤꯡꯗꯨ ꯍꯟꯖꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯥꯔꯤꯛꯊꯥꯗꯤ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯍꯧꯒꯠꯂꯛꯇꯨꯅ ꯅꯤꯡꯊꯧꯅ ꯐꯝꯂꯤꯕꯗꯣꯝꯗ ꯅꯣꯛꯃꯤ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯊꯥꯔꯤꯛꯊꯥꯅ ꯏꯔꯨꯡꯈꯨꯜꯒꯤ ꯂꯩ ꯃꯔꯦꯝꯕꯤ ꯑꯣꯏꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯑꯣꯏ ꯊꯪꯕ ꯇꯥꯡꯕꯜ ꯑꯗꯨꯗ ꯐꯝꯗꯦꯡꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯍꯧꯈ꯭ꯔꯦ꯫ ꯊꯥꯔꯤꯛꯊꯥ ꯍꯥꯏꯅ ꯍꯨꯝꯅ ꯃꯥꯅ ꯇꯧꯅꯤꯡꯕ ꯃꯅꯤꯡ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯅꯥꯏꯅꯣꯕꯤ ꯑꯃꯅ ꯊꯥꯔꯤꯛꯊꯥꯒꯤ ꯆꯥꯛ ꯏꯁꯤꯡꯅꯆꯤꯡꯕ ꯅꯤꯡꯊꯤꯅ ꯁꯦꯝꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯊꯥꯔꯤꯛꯊꯥ ꯏꯟꯁꯥꯡ ꯃꯊꯦꯜꯁꯤꯡꯗꯨ ꯎꯕꯗ ꯈꯪꯁꯥꯎ ꯁꯥꯎꯅ ꯂꯥꯎꯔꯛꯏ꯫ ꯁꯤꯕꯨ ꯂꯩ ꯃꯔꯦꯝꯕꯤ ꯑꯩꯅ ꯆꯥꯅꯕ ꯊꯣꯡꯂꯤꯕ ꯃꯊꯦꯜꯅꯤꯅꯦ, ꯍꯥꯠꯂꯨꯔꯣ! ꯅꯣꯏ ꯂꯣꯏꯅ ꯍꯥꯠꯂꯨ ꯍꯥꯏꯕ꯭ꯔꯣ? ꯏꯔꯣꯝꯕꯁꯤꯗ ꯀꯥꯡꯁꯣꯏ ꯑꯁꯤꯒ ꯉꯥꯔꯧ ꯃꯆꯦꯠ ꯑꯃꯁꯨ ꯌꯥꯎꯗꯕ ꯅꯣꯏꯒꯤꯁꯤ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ? ꯁꯤꯗꯤ ꯅꯣꯏ ꯃꯤꯡꯅꯥꯏꯗꯣꯏ ꯑꯣꯏꯅ ꯆꯥꯎ! ꯁꯤ ꯍꯥꯏ ꯆꯥꯛꯂꯣꯛꯇꯨ ꯄꯥꯏꯗꯨꯅ ꯅꯥꯏꯅꯣꯕꯤꯗꯨꯒꯤ ꯃꯀꯣꯛꯇ ꯖꯣꯔꯣ ꯍꯩꯖꯤꯜꯂꯛꯏ꯫ ꯅꯥꯏꯅꯣꯕꯤꯗꯨ ꯀꯨꯔꯨ ꯀꯨꯟꯗꯨꯅ ꯀꯞꯂꯒ ꯍꯥꯏꯖꯔꯛꯏ꯫ ꯂꯩ ꯃꯔꯦꯝꯕꯤ ꯅꯅꯥꯏ ꯂꯥꯟꯈ꯭ꯔꯦ꯫ ꯅꯅꯥꯏꯅ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯕ ꯅꯠꯆꯗꯦ꯫ ꯁꯅꯥꯏꯕꯦꯝꯃ ꯃꯍꯥꯔꯥꯅꯤ ꯃꯉꯥꯅ ꯆꯥꯛꯁꯪꯗ ꯆꯪꯂꯛꯂꯒ ꯌꯥꯊꯪ ꯄꯤꯔꯝꯕꯅꯤ꯫ ꯃꯍꯥꯔꯥꯅꯤꯒꯤ ꯆꯥꯛꯂꯨꯛꯇ ꯑꯍꯥꯎꯕ ꯃꯊꯦꯜ ꯑꯃꯠꯇ ꯍꯥꯞꯄ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯑꯩꯅꯗꯤ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯥꯏꯕꯗꯨ ꯊꯧ ꯅꯠꯇ꯭ꯔꯕꯗꯤ ꯏꯅꯤꯡꯊꯧꯗ ꯇꯥꯛꯂꯒ ꯑꯩꯕꯨ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯅ ꯇꯥꯎ꯫ ꯅꯅꯥꯏ ꯎꯄꯥꯏ ꯂꯩꯖꯗꯕꯅꯤ꯫ ꯅꯅꯥꯏꯗꯤ ꯂꯥꯟꯗꯕꯅꯤ꯫ ꯀꯔꯤ ꯁꯛꯊꯤꯕꯤ ꯅꯨꯄꯥꯅꯁꯨ ꯄꯥꯝꯕꯤꯗꯕꯤꯁꯤꯡꯗꯨꯅ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕ ꯑꯩꯕꯨ ꯁꯤꯡꯅꯕ ꯐꯩ ꯈꯪꯒꯅꯤ꯫ ꯂꯩ ꯃꯔꯦꯝꯕꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦ꯫ ꯈꯪꯂꯣꯏꯗ꯭ꯔꯥ? ꯅꯥꯏꯅꯣꯕꯤ ꯍꯧꯖꯤꯛꯃꯛ ꯃꯈꯣꯏ ꯃꯉꯥ ꯑꯩꯒꯤ ꯅꯥꯛꯇ ꯀꯧꯔꯣ꯫ ꯑꯗꯨꯒ ꯅꯥꯏꯅꯣꯕꯤ ꯂꯩꯔꯤꯕꯁꯤꯡꯗꯨ ꯀꯗꯥꯏꯗꯅꯣ ꯆꯠꯍꯟꯈꯣ꯫ ꯍꯣꯔꯦꯟ ꯃꯝꯂꯕ ꯀꯥꯟꯗ ꯃꯇꯝ ꯑꯗꯨꯗꯅꯦ ꯍꯜꯍꯜꯂꯛꯎ꯫ ꯍꯦ ꯑꯩ ꯀꯅꯥꯅꯣ ꯈꯪꯗꯕ ꯁꯥꯏ ꯃꯇꯤꯛ ꯊꯣꯛꯄ ꯂꯥꯛꯅꯒꯦ꯫ ꯐꯒꯅꯤ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ꯫
ꯑꯁꯨꯝꯅ ꯅꯥꯏꯅꯨꯕꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯆꯥꯛ ꯊꯣꯡꯕꯤ ꯐꯤ ꯁꯨꯕꯤ ꯑꯇꯩ ꯑꯇꯩ ꯊꯕꯛ ꯁꯨꯅꯕ ꯂꯩꯔꯤꯕꯁꯤꯡꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯆꯠꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯔꯥꯅꯤ ꯃꯉꯥꯗꯨꯒꯤ ꯅꯥꯛꯇ ꯆꯪꯂꯛꯂꯒ ꯍꯥꯏꯔꯔꯤ ꯁꯅꯥꯏꯕꯦꯝꯃ ꯃꯍꯥꯔꯥꯅꯤꯁꯤꯡ ꯅꯅꯥꯏꯅ ꯈꯨꯔꯨꯝꯖꯔꯤ ꯃꯍꯥꯔꯥꯅꯤ ꯈ꯭ꯋꯥꯏ ꯑꯍꯜꯅ ꯀꯔꯤ ꯂꯩꯔꯦ ꯅꯥꯏꯅꯨꯕꯤ ꯂꯩꯃꯔꯦꯝꯕꯤꯅ ꯃꯍꯥꯔꯥꯅꯤ ꯃꯉꯥꯕꯨ ꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯇꯕ ꯌꯥꯗꯦ ꯇꯥꯛꯄꯤꯔꯛꯏ ꯃꯍꯥꯔꯥꯅꯤ ꯃꯉꯥꯗꯨ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ ꯅꯥꯏꯅꯨꯕꯤ ꯑꯗꯨꯅ ꯂꯦꯡꯂꯁꯤ ꯁꯅꯥꯏꯕꯦꯝꯃ ꯃꯍꯥꯔꯥꯅꯤ ꯃꯉꯥꯃꯛ ꯂꯩꯃꯔꯦꯝꯕꯤꯅ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯤ ꯋꯥ ꯉꯥꯡꯅꯗ ꯃꯍꯥꯔꯥꯅꯤ ꯃꯉꯥꯗꯨ ꯅꯥꯏꯅꯨꯕꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯊꯥꯔꯤꯛꯊꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯊꯥꯔꯤꯛꯊꯥ ꯃꯣꯟꯗꯣꯡ ꯃꯣꯟꯇꯦꯛ ꯃꯔꯛꯇꯨꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯃꯍꯥꯔꯥꯅꯤ ꯃꯁꯦꯝꯁꯤꯡ ꯂꯥꯛꯄ ꯎꯕꯗ ꯐꯝꯅ ꯅꯥꯏꯅꯨꯕꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯅꯪ ꯊꯣꯛꯈ꯭ꯔꯣ ꯑꯩꯅ ꯍꯥꯏꯕ ꯁꯤꯟꯊꯥꯗꯨ ꯄꯥꯡꯊꯣꯛꯆꯔꯨꯔꯣ ꯅꯥꯏꯅꯨꯕꯤꯗꯨ ꯇꯞꯅ ꯃꯀꯣꯛ ꯅꯣꯜꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯏꯆꯦꯝ ꯍꯣꯏ ꯅꯅꯥꯎ ꯉꯁꯤꯗꯤ ꯏꯆꯦꯝꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯊꯧꯗꯥꯡ ꯈꯔ ꯁꯤꯟꯅꯗꯕ ꯌꯥꯗ꯭ꯔꯦ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯃꯍꯥꯔꯥꯅꯤ ꯃꯉꯥꯗꯨ ꯊꯥꯔꯤꯛꯊꯥꯗ ꯌꯦꯡꯂꯛꯏ ꯃꯍꯥꯔꯥꯅꯤ ꯌꯥꯏꯃꯅ ꯇꯞꯅ ꯈꯨꯝꯃꯤ ꯀꯔꯤ ꯋꯥꯐꯝꯅ ꯏꯅꯥꯎ ꯍꯦꯛꯇꯃꯛ ꯍꯥꯏ ꯏꯆꯦꯝ ꯌꯥꯏꯃ ꯅꯅꯥꯎꯁꯤ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯕ ꯅꯥꯏꯅꯨꯕꯤꯁꯤꯡꯅ ꯊꯣꯡꯗꯨꯅ ꯑꯩꯒꯤꯅꯦ ꯍꯥꯏꯅ ꯄꯨꯔꯛꯄ ꯆꯥꯛ ꯁꯔꯨꯛ ꯑꯗꯨꯁꯨ ꯁꯝ ꯌꯥꯎꯔꯝꯂꯕ ꯑꯗꯨꯒ ꯅꯥꯏꯅꯨꯕꯤꯁꯤꯡꯁꯨ ꯃꯥꯒꯤ ꯁꯤꯟꯊꯥ ꯄꯥꯡꯕ ꯀꯣꯅꯨꯡꯗꯒꯤ ꯂꯣꯏꯅ ꯊꯣꯛꯈ꯭ꯔꯦ ꯅꯥꯏꯅꯨꯕꯤ ꯑꯃꯠꯇ ꯀꯣꯅꯨꯡꯗ ꯂꯩꯔꯝꯗ꯭ꯔꯦ ꯅꯅꯥꯎꯁꯦ ꯆꯥꯛꯁꯨ ꯌꯥꯝꯅ ꯂꯥꯝꯂꯕ ꯑꯗꯨꯗ ꯂꯩꯃꯔꯦꯝꯕꯤ ꯑꯩꯅ ꯍꯦꯛ ꯆꯥꯛꯈꯨꯝ ꯆꯪꯂꯒ ꯆꯥꯛ ꯊꯣꯡꯂꯨꯕ ꯍꯥꯏꯕꯗꯨꯗꯤ ꯏꯅꯤꯡꯊꯧꯒꯤ ꯃꯥꯏ ꯈꯨꯒꯗꯧꯔꯦ ꯑꯗꯨꯅ ꯏꯆꯦꯝ ꯃꯉꯥꯅ ꯇꯉꯥꯏ ꯐꯗꯅ ꯆꯥꯛꯁꯤ ꯊꯣꯡꯗꯕ ꯌꯥꯗ꯭ꯔꯦ ꯋꯥꯔꯧ ꯌꯥꯗꯦꯀꯣ ꯏꯆꯦꯝꯁꯤꯡ ꯃꯍꯥꯔꯥꯅꯤ ꯃꯉꯥꯗꯨ ꯑꯃꯒ ꯌꯦꯡꯅꯩ ꯁꯥꯎꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯤ ꯈ꯭ꯋꯥꯏ ꯑꯉꯥꯡ ꯃꯥꯅ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯎꯁꯤꯠ ꯊꯑꯣꯏꯗ ꯊꯧꯗꯥꯔꯛꯄꯗꯨꯗ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ ꯅꯤꯡꯊꯧꯅ ꯆꯥꯟꯕꯤ ꯊꯥꯔꯤꯛꯊꯥꯅꯤ ꯃꯈꯣꯏꯅ ꯍꯪꯒꯠꯅ ꯋꯥ ꯉꯥꯡꯂꯨꯕꯗ ꯋꯥ ꯊꯣꯛꯀꯅꯤ ꯃꯈꯣꯏ ꯈꯪꯉꯤ ꯑꯗꯨꯅ ꯍꯥꯏꯔꯤꯗꯨ ꯇꯧꯕ ꯇꯥꯏ ꯑꯁꯨꯝꯅ ꯃꯍꯥꯔꯥꯅꯤ ꯃꯉꯥꯗꯨ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯕ ꯆꯪꯂꯛꯏ ꯈ꯭ꯋꯥꯏ ꯃꯔꯤ ꯁꯨꯕꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯏꯁꯧ ꯏꯔꯥꯡ ꯇꯧꯏ ꯂꯥꯏꯔ ꯁꯨꯗꯠꯅꯕꯤ ꯆꯔꯥ ꯅꯥꯝꯕꯗ ꯆꯥꯔꯒ ꯂꯦꯜꯂꯛꯄꯤ ꯃꯥꯅꯁꯨ ꯑꯩꯈꯣꯏꯗ ꯊꯧꯗꯥꯕ ꯁꯥꯏ ꯆꯦꯝꯍꯜ ꯀꯔꯤꯅꯣ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯉꯝꯕ ꯊꯕꯛ ꯈꯔ ꯇꯧꯁꯤ ꯑꯃꯅ ꯑꯗꯨꯅꯤ ꯆꯦꯝꯍꯜ ꯌꯥꯝꯅ ꯍꯦꯜꯂꯕꯅꯤ ꯆꯍꯤ ꯁꯨꯗꯅ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯕꯤꯁꯦ ꯁꯛ ꯈꯔ ꯐꯖꯔꯦꯅ ꯏꯅꯤꯡꯊꯧꯁꯨ ꯂꯩꯃꯔꯦꯝꯕꯤ ꯃꯤꯡꯊꯣꯜ ꯍꯦꯛꯇ ꯄꯤꯈꯤ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯄꯦꯇꯋꯥ ꯃꯥꯅ ꯊꯧꯗꯥꯕ ꯍꯧꯔꯛꯂꯤ ꯑꯩꯈꯣꯏꯁꯦ ꯇꯨꯃꯤꯠ ꯀꯥꯡ ꯑꯣꯏꯅ ꯎꯔꯛꯂꯤ ꯃꯁꯤꯕꯨ ꯍꯧꯅꯕ꯭ꯔꯕ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏꯁꯦ ꯃꯁꯦꯝ ꯉꯥꯛꯇꯅꯤ ꯕꯦꯕꯥꯔ ꯈꯔ ꯈꯖꯤꯛꯇ ꯐꯥꯎ ꯎꯠꯇꯦ ꯃꯁꯦꯝ ꯑꯍꯜꯅ ꯃꯥꯒꯤ ꯙꯔꯃꯅꯤ ꯃꯇꯣꯟꯅ ꯋꯥꯡꯂꯁꯨ ꯀ꯭ꯋꯥꯛꯅ ꯑꯗꯨꯝ ꯐꯝꯗꯦꯛꯄꯅꯤ ꯅꯥꯄꯜ ꯀꯥꯔꯤꯕ ꯃꯥꯁꯨ ꯃꯥꯒꯤ ꯅꯥꯄꯜꯁꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯊꯨꯗꯦꯔꯛꯀꯅꯤ ꯃꯇꯝꯗꯣ ꯑꯩꯈꯣꯏ ꯉꯥꯏꯁꯤ ꯈ꯭ꯋꯥꯏ ꯑꯇꯣꯝꯕꯤꯅ ꯃꯇꯝꯗꯣ ꯉꯥꯏꯕꯗ ꯑꯩꯈꯣꯏꯗꯤ ꯏꯔꯨ ꯏꯌꯥꯡꯒꯁꯦ ꯇꯦꯛꯄ ꯁꯣꯏꯔꯣꯏ ꯁꯤꯡꯁꯤꯁꯨ ꯆꯥꯛꯇ꯭ꯔꯦ ꯇꯧꯔꯤꯁꯦ ꯏꯁꯦꯝꯁꯤꯡ ꯀꯅꯥꯅꯣꯝꯃ ꯁꯤꯡꯁꯦ ꯑꯃꯨꯛꯇ ꯀꯥꯝꯕꯤꯌꯨ ꯅꯅꯥꯎ ꯑꯩ ꯃꯤꯠꯁꯦ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ ꯃꯩꯈꯨꯅ ꯃꯁꯦꯝ ꯌꯥꯏꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯩꯗꯨ ꯀꯥꯝꯕꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯥꯛꯇꯨꯁꯨ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯏꯟꯁꯥꯡ ꯃꯊꯦꯜ ꯂꯨꯀꯣꯏꯁꯤꯡꯗꯨ ꯁꯦꯝꯂꯒ ꯊꯥꯔꯤꯛꯊꯥꯒꯤ ꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯏ ꯊꯥꯔꯤꯛꯊꯥ ꯈꯣꯡꯒ꯭ꯔꯥꯏꯒ ꯆꯟꯗꯨꯅ ꯄꯨꯔꯛꯂꯤꯕ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯏ ꯈꯔ ꯆꯥꯔꯒ ꯁꯨꯒꯠꯇꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯏꯆꯦꯝꯁꯤꯡ ꯉꯥ ꯊꯣꯡꯕꯁꯤꯗꯤ ꯊꯨꯝꯕꯨ ꯑꯣꯟꯊꯣꯛꯅ ꯌꯥꯈ꯭ꯔꯦꯗ ꯎꯇꯤ ꯊꯣꯡꯕꯁꯤꯁꯨ ꯃꯣꯔꯣꯛꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ ꯈꯥꯉꯧꯁꯤꯁꯨ ꯌꯥꯏꯉꯪ ꯃꯅꯝ ꯉꯥꯛꯇ ꯏꯔꯣꯝꯕꯁꯤꯁꯨ ꯃꯣꯔꯣꯛꯅ ꯍꯨꯠꯂꯦ ꯋꯥꯕꯒ ꯃꯉꯥꯁꯨꯕꯤ ꯃꯍꯥꯔꯥꯅꯤꯗꯨꯗꯤ ꯁꯥꯎꯔꯞ ꯇꯧꯅ ꯈꯨꯝꯂꯛꯏ ꯈꯪꯗ꯭ꯔꯦꯗ ꯑꯩꯈꯣꯏꯁꯨ ꯍꯨꯃꯥꯡ ꯇꯥꯕ ꯃꯈꯩ ꯍꯥꯕ ꯌꯥꯅꯕ ꯊꯣꯡ ꯊꯥꯛꯄꯅꯤ ꯆꯤꯟ ꯂꯩꯅ ꯊꯩꯗꯨꯅ ꯇꯧꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯊꯣꯡꯕꯗ ꯁꯣꯏꯗꯅ ꯇꯧꯈ꯭ꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯖꯗ꯭ꯔꯦ ꯐꯅ ꯍꯥꯎꯅꯗꯤ ꯊꯣꯡ ꯊꯥꯛꯄꯅꯤ ꯏꯆꯦꯝꯒꯤ ꯋꯥꯁꯤꯗꯤ ꯑꯩꯒꯤ ꯆꯤꯟ ꯂꯩꯁꯤ ꯊꯩꯔꯦ ꯁꯤꯅꯤꯅꯦ ꯍꯣ ꯍꯥꯏꯖꯗꯦ ꯇꯧꯅꯨ ꯅꯇꯤꯛ ꯊꯣꯛꯄ ꯃꯈꯩ ꯂꯥꯛꯅꯕ ꯉꯝꯕ ꯊꯥꯔꯤꯛꯊꯥꯅꯤ ꯅꯆꯤꯟ ꯅꯔꯩꯗꯣ ꯍꯖꯤꯜ ꯏꯁ ꯅꯪ ꯃꯇꯣꯏꯅꯔꯥ ꯑꯩꯁꯤ ꯀꯔꯤ ꯑꯣꯏꯅ ꯎꯏ ꯉꯔꯥꯡꯒꯤ ꯉꯈꯥ ꯅꯪꯅ ꯑꯗꯨꯝ ꯅꯦꯛꯇ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯃꯤꯅꯥꯏ ꯑꯣꯏꯅ ꯆꯔꯥ ꯅꯥꯝꯕꯗ ꯆꯥꯔꯒ ꯂꯦꯜꯂꯛꯄꯤꯅ ꯄꯨꯟꯁꯤꯗꯣ ꯅꯤꯡꯊꯧꯅ ꯅꯨꯡꯁꯤꯕꯤꯗꯅ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯍꯟꯈꯤꯕꯁꯤꯗ ꯅꯪ ꯅꯉꯛꯇꯨ ꯌꯥꯝꯅ ꯍꯥꯏꯒꯠꯂꯦꯅꯦ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯑꯆꯥꯟꯕꯤꯅꯦ ꯑꯣꯟꯊꯣꯛꯅ ꯂꯨꯅ ꯇꯧꯈ꯭ꯔꯕ इसक इतौनग फजरे चहीसे तनौरिबा अइदौना नखोइदि फजदबनिना इनिंग थौना हन्नसु येंबिद्रेदो अदुनदि एंगोंदा दोम येंसिनबा ताबने फागी महारानी सिंधु थारिक थागी काहेनबा निंगथौना साले हाइबगी नापलगा लोइनना हाइरि ngangliba mayamdu tabada हानदगी खरगा साउनिंग लेबनी खोइदौ थितपा मखै साउनिंख्रे हंदक्ति महारानी याइमदुसु मख्वांग मेटलगा साउना करी
คุณนิงไก่บีนั่งบูไอ้คุยในกะริกยิงสินด้วยนั่งบูกะริโอยริกนั่งหลงสินัดซ้ำดูคุณดังเยแล้วก็หายไปนะก็นานกะริตัวบังกับดอริบะโหคุณนิงไก่ดีไอ้นัดเตนั่งเนี่ยนัดซ้ำดูนักตูรูจุจากนัดซ้ำก็คุยเด็กกี่บุกิใจเนี่ยดีนัดสักตัวอูบะดะไอ้กี่ซ้ำพอยไก่นัดสู้ให้จะไปใส่นั่งกะริโอยเดนะไอ้กี่ซ้ำพอยดอริบะนับเป้ไหมนะหูสิคุณดังอาศิลนั่งบูไก่ซุ่มสังดะนับปุ่นจิซุปทำมาสุ่งกับมีขังนะบะโอ้พาเรดูไอ้เนี่ยไก่ซุ่มสังนั่นเลยจริงไงสิดาจะให้สูดนั่นเลยมาเรียนบีโอยบีนั่งบุดีอีกคนบีเนี่ยพูดท่ารับบตาเรียนสีให้ทาริกท่ากิมาไม่มามิดขังดะปังพูดแต่พูดเบารักเลยเลยบ้ามหาราณีสิงดูสูสาวนิ่งบ้านพูดไปยอกสิเลยทาริกท่ามาคุดหันบังกำดะใจหน้ามายามตุนะโอ้คงนึกกับบีโอ้กันนะเลยเมื่อกี้ไอ้ไม่เห็นสามีสิงสินะฮัดกันเอาเลยอายุอีบ้าไอ้สิเรไอ้บ้าบุกตะกันไม่อยู่อีบ้าไอ้สิมาตาเรกันนะเลยเกมิน่าไม่อยากน้อยบุลอยเนี่ยสิระบรไอ้บุกกันแล้วไอ้สิมาตาเรไอ้โหกันเขาแต่นั้นจินดอกขังละบราหงสิตีทักซี่ค่ะสินายกะงังนิ่งบัดงังลิบัดนักจินสิแต่ทุกไก่เกงังบังกับนั่นบ้าเฮ้ยบ้าจินมาไก่เด็กอีนิ่งเท่าน่าโวยเบียยี่ลอยเด็กอีนิ่งเท่าเฮ้ยบ้าน่าจะสิมาตาเรอีนิ่งเท่าเฮ้ยนิ่งเท่าเก่านั่งหนีนิ่งเท่าดอกตาหน่ะบ่เก่านั่งน่ะเก่าบุตรตาระกะนั่งบุกันมาหลักเปลี่ยนสิเก่ากันนะเก่าผู้บยาบพูรำละกะเปลี่ยนเลยให้ระบกันดะมหาราณีมังอาดูกาดุดกิปรับทอกทาริกทาดีมาซัมมานาอีพามาไม่มามิดอีไกจินบ้างดูสุดทุกไงรำบกีอีน่ะปุ่งงางละกะเลยไม่ดูดตาดูนั่นเลยนมิดอสิกินมิดังดันินิ่งเท่านงซาบนะทาริกทากิกาดสังลักบดาวัยรำลิบัดทาริกทากิพิบัมดูอูบดากกเจ้าบีกากรีมานาลูนตาวซบีนานดนะทำลีบีมากินุปีทาริกทานะวัยรำลิบัดพิบัมมาดูดามาดิปาคัดกรีทาริกทาพามุงอดูดาอาศิบะมากุมตาดูนะมานายนุปีครันเสียบาตาวดูนะเลยรำมีกะรีโนตาวรำลิบัมมาตาวสิไอ้กิสนาตัวบิดกันานกะรีตาวรำเลยบริกจุ่มนะปาวดำนายนุบีมันนะทอกคริบทองดกปุ่มบะนิ่งทองนงซาบดะน้อยน้ำมักปาวดำทาริกท่านให้บกีมาตุงอินนะปาวดูคาราเห็นจินตัมมีนิ่งทองนงซาบดีไม่เอาบ่มาคริสาวเลยกันอะไรหกจิกมักมหาราณีมังอามักไอ้กินักตุปุโรทิลละบันมาปานนั่นเลยรำบะมานายครานะตาราดูนะมหาราณีมังอาบุนิ่งทองนงซาบกินักตุปุรักลำมีนงซาบนิ่งเท่ามันอาไปบยาดสาวรีให้บังงังบะอมตะตาคิดจีเลยบักสิกิเลยมาเรียนบีมาเดน้อยมังอาสังละก็สุดตับที่นพูดมาเท่างี้สิไอ้บุสิตบันให้กันไอ้กันแล้วอะดูนะนักคุยมังอามักใจรักของบุตรควายอาหารมหาราณีเนี่ยกับนี่อีนิ่งเท่าอดุมนัดเอาบีกันไอ้คุยลานเสด็จขันเท่าแต่บัดไอ้คุยเท่าเงาโตทอกไอ้คุยยำสวยไอ้อีน่าเนี่ยสุดลาเลยให้สิอีน่าเนี่ยเด็กเลยมาเรียนเลยบักอาศิกิเลยมาเรียนดูกันนั่งน่ะฮัลละโอยนะนั่งสิ่งนั้นสิบุคำดกปกิมหุ่นนั่งสุยาวตัวน่ะทงสิสัทธารบกีนั่งเนี่ยนะกันไม่ใช่รักไอ้น่ะปีกันงั้นสิเด็กนั่งโกนงดูเลยไปยังนายนูบิสิงกีมาพัมดานั่งเลยกันดับนี้มาคุยเนี่ยสามสินจักซากันดับนี้มาคุยเนี่ยเสียดปะพิเศษนั่งสุเสียดกันดับนี้อะดูกันนักคุยมารีน่ะน้ำไม่ได้คุมนี่โกนงกิสันทงดานงจูนงสามารักดามาสิเลี้ยงได้เลยกันดับนี้อีสิงคุยอามาเผาทักปัสยามาสิไอ้นั่นน่ะคุยดาไอ้กิเลยมาเรียนบิศกปกีปีบัดดันดีมหาราณีมังอาโดนิ่งเท่ากิมาคงกวนดูนะลาเลไฮเซอดูบุนิ่งเท่านงซาบะตัดสินน่ะตะกาดูตะกิทอกรีอุปายเลยจะบ้ามหาราณีสิงดูกับละกะเลยมหาราณีคอยอาหันดูกับลังบัดกีจับเล็บตุนะฮิปละกะเลยบะทาริกทากินักตะตับนะสังสินมานากงมายานดูนะสังสินลักตุนะตับนะไฮเรนังดิเปียละบรังจากลีบะไม่ยสินะลักคุยมักนะจุรมละกะนังดินาราเล็กตะบกุมตะมิเล็กไม่ต้องสิดคุดีที่ยอระบายคุยดีจากลีบไม่ยสินะไม่ไหวรักตุนะอิสาบุมสักเด็กลักเลยนังดิเปียลำละกันนี่อะตุสีมาดีให้รับเกนังสู้ก็สีให้บันดุมสิกินุ่งไงพัมขังตานามิตาตาเจ้าบ่พังตานับบุญสิทว่าน่ะเลี้ยนบ่อยมาสิมาปูรวยบันอินทบละบีใครน่ามันจักพังละบีไอ้ดิสาบเลยมาแต่มานังนั่นน่ะสากินาราปุ่มบังขังซะดูนะครูเลยปักตานังเงินล้านชีใบคุยดาทำไมเสียงลาเลยให้นักครุมดูนะให้จะรักละบ่มาตำดูนะสาบเสียกบปีไอ้น่ะให้ไปสิกนังลุยนักตายให้ไอ้ขังอี
ꯑꯁꯨꯝꯅ ꯃꯍꯥꯔꯥꯅꯤ ꯃꯉꯥꯃꯛ ꯅꯤꯡꯊꯧꯅ ꯄꯤꯕ ꯆꯩꯔꯥꯛ ꯄꯨꯝꯕ ꯌꯥꯖꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯁꯤꯗꯒꯤ ꯊꯥꯔꯤꯛ ꯊꯥ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯕ ꯍꯧꯔꯦ꯫ ꯃꯁꯦꯝꯍꯜꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯄꯨꯝꯕ ꯃꯌꯦꯛ ꯁꯦꯡꯅ ꯃꯥ ꯇꯥꯍꯧꯏ꯫ ꯋꯥꯍꯩꯁꯤꯡꯗꯨꯅ ꯂꯥꯏꯃꯟ ꯑꯣꯏ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ ꯀꯣꯅꯨꯡꯗꯨꯗ ꯂꯩꯔꯤ꯫ ꯊꯥꯔꯤꯛ ꯊꯥ ꯃꯥꯅ ꯃꯄꯥꯟ ꯁꯥꯠꯇ꯭ꯔꯕꯗꯤ ꯂꯩꯃꯔꯦꯝꯕꯤ ꯐꯝꯕꯥꯜ ꯑꯔꯦꯝꯕꯅꯤ ꯑꯃꯨꯛꯁꯨ ꯈꯜꯂꯤ꯫ ꯄꯉꯥꯡꯗ ꯉꯥꯡꯖꯔꯤꯅꯤ ꯀꯩꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯅ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯃꯆꯦꯝ ꯃꯔꯤꯗꯤ ꯃꯆꯥꯅꯨꯄꯤ ꯄꯣꯛꯄ ꯅꯨꯄꯥ ꯄꯣꯛꯄ ꯂꯣꯏꯅ ꯑꯃꯃꯝ ꯌꯥꯎꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯥꯔꯤꯛ ꯊꯥ ꯃꯥꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯄꯥꯜ ꯁꯥꯠꯇ꯭ꯔꯤ꯫ ꯃꯔꯛꯁꯤꯗ ꯅꯤꯡꯊꯧ ꯅꯣꯡꯁꯥꯕꯁꯨ ꯊꯥꯔꯤꯛ ꯊꯥꯕꯨ ꯃꯤꯔꯥꯏꯕ ꯍꯧꯔꯛꯂꯤ꯫ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯔꯕꯁꯨ ꯃꯃꯤꯡꯇꯒꯤ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯔꯦ꯫ ꯃꯥꯒꯤ ꯃꯋꯥ ꯀꯅꯥꯅꯁꯨ ꯊꯋꯥꯏ ꯄꯤꯗ꯭ꯔꯤ꯫ ꯃꯅꯥꯏ ꯃꯁꯦꯜꯁꯤꯡꯅ ꯐꯥꯎꯕ ꯃꯥꯕꯨ ꯎꯁꯤꯠꯄꯤꯔꯛꯇ꯭ꯔꯤ꯫ ꯃꯥꯒꯤ ꯇꯨꯡꯗ ꯁꯤꯕꯣꯟ ꯋꯥ ꯉꯥꯡꯅꯔꯛꯂꯤ꯫ ꯃꯌꯥꯝꯁꯤꯡꯅ ꯁꯤ ꯎꯔꯒ ꯊꯥꯔꯤꯛ ꯊꯥ ꯑꯍꯤꯡ ꯈꯨꯗꯤꯡ ꯄꯤꯔꯥꯡꯀꯪꯗ ꯂꯦꯟꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯥꯡꯁꯤꯗ ꯃꯥꯒꯤ ꯅꯥꯄꯜ ꯄꯨꯝꯕ ꯃꯔꯩ ꯆꯥꯏꯊꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯃꯆꯦꯝꯍꯜꯅ ꯄꯤꯔꯝꯕ ꯁꯥꯞꯇꯨ ꯊꯨꯡꯂꯦ ꯍꯥꯏꯕ꯫ ꯂꯪꯖꯈꯤꯕ ꯃꯔꯥꯜ ꯄꯨꯝꯕ ꯃꯆꯦꯝꯁꯤꯡꯒꯤ ꯃꯐꯝꯗ ꯂꯥꯜꯂꯦ ꯑꯃꯨꯛꯇꯪ ꯍꯥꯏꯖꯒꯦ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕ ꯉꯝꯗ ꯋꯥꯅ ꯂꯦꯜꯂꯤ ꯊꯥꯔꯤꯛ ꯊꯥ꯫ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄꯒ ꯊꯥꯔꯤꯛ ꯊꯥ ꯊꯤꯟꯊꯗ ꯃꯆꯦꯝꯍꯜꯅ ꯂꯩꯔꯤꯕ ꯅꯥꯏꯅꯨꯕꯤꯁꯤꯡꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯃꯅꯥꯏ ꯃꯁꯦꯜ ꯌꯥꯎꯗ ꯃꯊꯟꯇ ꯂꯥꯛꯂꯝꯃꯤ꯫ ꯎꯔꯦ ꯃꯆꯦꯝꯍꯜꯅ ꯃꯤꯅꯥꯏ ꯑꯃꯅ ꯁꯦꯠꯀꯗꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯁꯦꯠꯇꯨꯅ ꯋꯥꯏ ꯁꯤꯠꯂꯤꯕꯗꯣ꯫ ꯃꯗꯨ ꯎꯕꯗ ꯊꯥꯔꯤꯛ ꯊꯥ ꯃꯄꯤ ꯂꯦꯞꯄ ꯂꯩꯇ ꯁꯤꯟꯊꯔꯛꯂꯤ꯫ ꯏꯆꯦꯝꯍꯜ ꯀꯔꯤꯅꯣ ꯇꯧꯔꯝꯂꯤꯕ ꯃꯇꯧꯁꯤꯕꯣ? ꯃꯍꯥꯔꯥꯅꯤ ꯑꯍꯜ ꯑꯗꯨꯅ ꯅꯣꯛꯃꯤ ꯈꯨꯝꯃꯤ꯫ ꯏꯆꯦꯝꯍꯜ ꯀꯧꯕꯤꯒꯅꯨ ꯅꯥꯏꯅꯨꯕꯤ ꯍꯥꯏꯅ ꯑꯩꯕꯨ ꯀꯧꯕꯤ꯫ ꯏꯅꯤꯡꯊꯧꯅ ꯇꯥꯔꯕꯗꯤ ꯅꯅꯥꯏ ꯑꯩꯕꯨ ꯑꯃꯨꯛ ꯆꯩꯔꯥꯛ ꯁꯣꯏꯗꯅ ꯄꯤꯔꯒꯅꯤ꯫ ꯏꯆꯦꯝꯍꯜ ꯑꯄꯪꯕꯤ ꯅꯅꯥꯎ ꯑꯩꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯔꯧꯔꯤꯕ꯭ꯔꯣ? ꯑꯩ ꯂꯥꯜꯂꯤ ꯏꯆꯦꯝꯍꯜ꯫ ꯇꯧꯖꯔꯨꯕ ꯏꯔꯥꯜꯗꯨꯅ ꯑꯣꯏꯔꯝꯃꯅꯤ꯫ ꯏꯆꯦꯝꯍꯜꯅ ꯄꯤꯔꯝꯕ ꯁꯥꯞꯇꯣ ꯅꯅꯥꯎ ꯂꯦꯝꯅꯃꯛ ꯐꯪꯂꯤ꯫ ꯏꯆꯦꯝꯍꯜ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯊꯥꯔꯤꯛ ꯊꯥ ꯃꯆꯦꯝꯍꯜ ꯃꯍꯥꯔꯥꯅꯤꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯈꯨꯔꯝꯃꯤ꯫ ꯏꯁꯛ ꯏꯇꯧ ꯐꯖꯔꯤ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯅ ꯅꯥꯄꯜ ꯑꯃꯗ ꯍꯤꯡꯂꯝꯕ ꯄꯨꯟꯁꯤꯁꯦ ꯉꯁꯤꯗꯤ ꯃꯃꯥ ꯑꯃꯒꯤ ꯃꯤꯡꯊꯣꯜ ꯐꯪꯗ꯭ꯔꯕꯗ ꯑꯩꯒꯤ ꯅꯥꯄꯜ ꯄꯨꯝꯕ ꯌꯩꯊꯦꯛꯈ꯭ꯔꯦ꯫ ꯑꯩꯁꯦ ꯃꯃꯥ ꯑꯃꯒꯤ ꯃꯤꯡꯊꯣꯜ ꯐꯪꯕ ꯉꯝꯗ꯭ꯔꯦ ꯏꯆꯦꯝꯍꯜ꯫ ꯃꯍꯥꯔꯥꯅꯤ ꯈ꯭ꯋꯥꯏ ꯑꯍꯜ ꯑꯗꯨꯁꯨ ꯃꯅꯥꯎꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ ꯀꯞꯂꯛꯂꯤ꯫ ꯀꯞꯀꯅꯨ ꯏꯅꯥꯎ ꯀꯞꯄ ꯄꯛꯆꯗꯦ꯫ ꯍꯧꯒꯠꯂꯨ ꯏꯆꯦꯝꯅ ꯅꯪꯕꯨ ꯉꯥꯛꯄꯤꯔꯤꯕꯅꯤ꯫ ꯅꯁꯥꯒꯤ ꯅꯔꯥꯜ ꯈꯪꯖꯗꯨꯅ ꯆꯪꯖꯔꯛꯂꯕ ꯅꯪꯕꯨ ꯏꯆꯦꯝꯅ ꯀꯔꯤꯒꯤ ꯉꯥꯛꯄꯤꯔꯣꯏ? ꯍꯧꯒꯠꯂꯨꯁꯤ ꯀꯞꯀꯅꯨ꯫ ꯏꯅꯥꯎꯗ ꯑꯩꯅ ꯇꯧꯈꯤꯕ ꯁꯥꯞꯇꯣ ꯉꯁꯤꯗꯒꯤ ꯏꯆꯦꯝꯅ ꯀꯣꯛꯄꯤꯔꯕꯅꯤ꯫ ꯉꯁꯤꯗꯒꯤ ꯃꯃꯥ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯗꯣ ꯐꯪꯕ ꯑꯣꯏꯁꯅꯨ꯫ ꯏꯆꯦꯝꯍꯜ ꯀꯣꯅꯨꯡꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯔꯨꯔꯁꯤ꯫ ꯏꯆꯦꯝꯍꯜꯅ ꯑꯁꯨꯝꯅ ꯂꯩꯕꯁꯤ ꯎꯔꯒ ꯅꯅꯥꯎꯒꯤ ꯊꯃꯣꯏꯁꯦ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯤ꯫ ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤ ꯑꯁꯦ ꯑꯩꯒꯤ ꯅꯥꯄꯜꯅ ꯏꯆꯦꯝꯍꯜꯕꯨ ꯑꯁꯨꯝꯅ ꯃꯤꯅꯥꯏ ꯑꯃꯒꯨꯝ ꯄꯨꯟꯁꯤ ꯂꯦꯜꯍꯜꯂꯤ꯫ ꯃꯁꯤ ꯈꯜꯂꯨꯕꯗ ꯅꯅꯥꯎ ꯑꯩꯗꯤ ꯍꯤꯡꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ ꯏꯆꯦꯝꯍꯜ꯫ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ? ꯏꯟꯈꯠꯂꯛꯄꯒꯤ ꯑꯐ ꯐꯠꯇ ꯀꯔꯤꯅꯣ ꯈꯪꯗ ꯏꯅꯥꯎꯅ ꯇꯧꯈꯤꯕꯅꯤ꯫ ꯇꯁꯦꯡꯅ ꯏꯅꯥꯎꯕꯨ ꯋꯥꯔꯧꯕꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯗꯤ ꯏꯆꯦꯝꯍꯜ ꯀꯣꯅꯨꯡꯗ ꯆꯠꯂꯁꯤ꯫ ꯏꯆꯦꯝꯍꯜꯅ ꯂꯩꯃꯔꯦꯝꯕꯤ ꯃꯤꯡꯊꯣꯜ ꯐꯪꯗꯨꯅ ꯗꯔꯕꯥꯔꯗ ꯏꯅꯤꯡꯊꯧꯒꯤ ꯑꯣꯏ ꯊꯪꯕ ꯇꯥꯡꯄꯜꯗ ꯐꯝꯒꯗꯕꯅꯤ꯫ ꯏꯆꯦꯝꯅ ꯑꯩꯈꯣꯏꯗꯒꯤ ꯑꯍꯜ꯫ ꯏꯆꯦꯝꯍꯜ ꯂꯩꯅ ꯑꯩꯅ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯕ ꯅꯅꯥꯎ ꯄꯥꯝꯖꯗ꯭ꯔꯤ꯫ ꯃꯗꯨꯅ ꯄꯥꯞ ꯂꯥꯡꯁꯤꯟꯕ ꯑꯣꯏꯅ ꯏꯐꯝꯗ ꯊꯣꯛꯂꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯇꯝ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯏꯅꯥꯎ ꯃꯐꯝꯁꯤꯗꯒꯤ ꯑꯩꯅ ꯀꯣꯅꯨꯡꯗ ꯆꯠꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯆꯠꯄ ꯌꯥꯔꯣꯏ꯫ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯌꯥꯎꯗ꯭ꯔꯕꯗꯤ ꯏꯆꯦꯝ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯄ ꯌꯥꯔꯣꯏꯅꯦ꯫ ꯑꯗꯨꯗꯤ ꯏꯆꯦꯝꯍꯜ ꯅꯅꯥꯎ ꯏꯅꯤꯡꯊꯧꯗ ꯍꯥꯏꯖꯔꯨꯈꯤꯒꯦ꯫ ꯏꯅꯤꯡꯊꯧꯒꯤ ꯑꯌꯥꯕ ꯄꯨꯗꯨꯅ ꯅꯅꯥꯎ ꯏꯆꯦꯝꯍꯜꯕꯨ ꯂꯧꯕ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ꯫ ꯏꯆꯦꯝꯍꯜ ꯃꯐꯝ ꯑꯁꯤꯗ ꯅꯅꯥꯎꯕꯨ ꯉꯥꯏꯗꯨꯅ ꯂꯦꯡꯗꯅ ꯂꯩꯕꯤꯔꯝꯃꯨꯀꯣ꯫ ꯑꯁꯨꯝꯅ ꯊꯥꯔꯤꯛ ꯊꯥꯅ ꯅꯤꯡꯊꯧ ꯅꯣꯡꯁꯥꯕꯗ ꯍꯥꯏꯖꯗꯨꯅ ꯃꯆꯦꯝꯍꯜꯕꯨ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯄꯨꯔꯛꯂꯤ꯫ ꯆꯍꯤ 2ꯒꯤ ꯃꯇꯨꯡ ꯊꯥꯔꯤꯛ ꯊꯥꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ꯫ ꯊꯃꯣꯏ ꯁꯦꯡꯅ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯑꯃꯠꯇ ꯌꯥꯎꯗ ꯂꯩꯃꯔꯦꯝꯕꯤ ꯃꯤꯡꯊꯣꯜ ꯃꯆꯦꯝꯍꯜ ꯃꯍꯥꯔꯥꯅꯤ ꯈ꯭ꯋꯥꯏ ꯑꯍꯜꯗ ꯀꯠꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯥꯄꯜꯅ ꯌꯣꯝꯗꯨꯅ ꯂꯩꯔꯝꯕ ꯊꯥꯔꯤꯛ ꯊꯥ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯃꯁꯥꯗ ꯅꯥꯄꯜ ꯑꯃꯠꯇ ꯌꯥꯎꯗ ꯃꯆꯦꯝ 5ꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯈ꯭ꯔꯦ꯫